Hello and welcome to Tribe Speaking. Miyoiba amadi samasna chaliba khongsat asida mangjil thaduna amadi saruk yaduna chatke hairabadi lairik laisu haiba dakar oi amadi career matik chana semdaba yadi huzik competitive age asida career semge hairabadi oza amadi ima ipa singgi thaudang chu chawna lai Indian education system amadi Manipur de huzik chatnariba education system sigi matungina aina career semning matarabadi higher secondary education habiti yamjabidi 11 and 12 standard sida yamna focus toba ma dakar hoy 11 and 12 standard ki syllabus amadi course asina aigi tungi career gi damakta foundation ama ori academic ta career semning satra singna 11 and 12 standard loraga technical line changna bagi damakta examination maroina engineering amadi medical gi exam ga yama thaduna tamna ba honari masidi tambasina science pamjaba khaktana dana tungi career dasu tungda job tanama matam dasu masida advantage yamna leheli haiba academic competition asida saruk yadana kuki lamdam sida leiba satra kaya maru amana saruk yari masi saruk yabasida mateng pangnoba gi damakta lamdam sida su school kaya ma hangdokina oza singna satra singda quality education provide tawna ba honnari quality education provide tawna ba honnari oza mayama da thodang kaya ma lawduna masida 10 standard faubudi oza singsina quality education provide tawba ngambadawna tawi Kakching and surrounding areas in the yingmo matamda adubu Kakching and surrounding area 11 and 12 standard have the higher secondary education si mapalam Manipur gi mapan amad ifal si saraga changnam na matamda khara chang nem thabagu chiang sang watpa dawna uri haibadi 11 and 12 standard si yamna maru oiba matang amu oibanina masida chang watpa si satra gi tungi career da yamna mangjaba mo oi amaso hoi ki samasta yamna mangjaba mo oi masi kari gi chang wali bano satra singi thodang kari no oza singi thodang kari no mama pa singi thodang kari no infrastructure kari awat pa lei sarkar gi site ki kari medium changan ningi haiba singa si mayam si nainana bagi damta ngasi khoina udajaga dawriba misak asi Kakching District ta satra yamna puthokpa school singi manungda ama oiriba Padma Ratna English School Kakching gi principal oza Naorem Britain Zabu quick interview sida saru ya bibi dam ka hanna thaga thong lo Thank you Chinglen ahan bada quick lakni bo question si surround the quick Kakching District sida school kaya marum lai adagi class 10 pass to bana kaya marum no thabna kaya no pass to bana kaya no du 11 and 12 ta mention bana kaya no adagi sida gi 11 12 ta complete bana kaya mu adugi chang da ban da bi okay akhoi gi Kakching District ta huzik laiba enroll toriba Council of Higher Secondary Education Manipur enroll toriba school si Arts Science Commerce pulga school Nipani Kakching District ki oina school Nipan mapan si akhoi kanoda council da enroll tawi aduga hanak 2020 da akhoina pulapna appear togiba Science Arts Commerce pulga 943 ni aduga pass tobuna 827 the pass percentage is 87.70%. So the TN no version kya mo ida TNC hamagi charakpa figure dumadi clear wajadre nearly 5000 gumba khoida this Kakching district ki pabi yai 5000 yawdaba yai 4000 to 5000 de khoi pabi 10 appear tawus those are quick 10 appear to was 5000 mo parase to 12 the minimum 1000 me ada lai hai mo tamsida quick ratio se am the hanthaki adi saruk satra manga gi bunung da satra amagu mane mun chalise aduna masi hanthaki maram se kari gino aduga si kari na maram obi hai ha chumi hoi class 10 bawd lairiba satra singsida hoi Kakching District ta school singsida secondary singsida mingchan bagi rate si yam nemi akoina pariba rate sidage mo hena nemi maram de kaino di 11 12 ta di Sandel district si yam lai hoi Kakching district sida aduna Kakching district ta akoina pass toriba 10 pass toriba satra singsina akoi gi da ming chalak pasi akoi Kakching district ta akoi higher secondary da mingchan pasi adugi matik nemi masigi factor si masi aigi mota mayam amalai ahan bada ina khoi gi angang sing si khoi class 10 lor matuk da makoina focus si krai di toge ha matam da Imphal gi some school khara da when focus tawi adubu yamna
position holders adagi position lakpa yabagi yam nakna leiba satra singda makoina position compete tawninga kanda makoina imphal gi position yam puthokpa school kharada moi chali bisisu moi kanoni scholarship ki type ta moina facility mayam pisila kanda angang singsi tasenga hargadi pugi bani aduga ayambadi akhoi lehoriba sidagi akoina 90% chali bisidi masidi kanone sengna hargadi angang sigi yam tungi career gi yengaga su parents na thabasu yawi aduga ayambadi peer pressure ko magi mamanabi singduna satkre ai aduda satkani adagi puina sangna Padma Ratna English School se tamakanda moida sai oja singji hanjan unara kanda koida moida hainadaba feel torpa anauba test ama yeningba adu bai pot kharadi lei aduga tasengna quality yam hanthara leibadagi mokoina chatpra haragadi madugi point of view dadi aina quality si akoi gi Kakching District ta leiriba akoi gi school singsida pass percentage hause akoi 87.70 in class 12 ta adugi matik wangi aduga school kharadi 100% pass percentage le adu akoi quality si yam kanna nembagi wafam di nate aduga makoi parenting gi su moina khanbadi akoina Kakching sida tamdana imphal tamagadi angang si hena farakani ga ba phobadi ora pasu mayam yawi aduga ayambadi hanagi average level da adum leiraga wangsu wangkhalakta kumsu kumdawa adugi stage da adum ayambadi lei akoina sum record mayam thiga chabada aduga paisana yam spend tawi ko imphal tamda nearly 2 lakhs kuma sangi hai chahi amada aduga chahi ani tamakanda di all together koi 5 lakhs kuma changi hai adugu yorobe ai khara hendo engineer be ai paisa di khar changi adugu koi sida Kakching District sida school leriba school mapan sida koina moina class 11 to 12 tawgi hai taragadi sahi mada lupa lising nifu yankaina dum oi harba aduna tasengna haragadi makoina yamna phaba pamba kharagadi adum position holder gumbadadi moi matangi kano da position compete tawna magi chatpa amadi oire aduga ayambadi ngasai gi kare tare akhoi imphal daga tam hairaga moida yamna chauthok chaba adagi kare tare lairik laisu gi yamna hengalakani ga haina khanba adum bai poti yu buri phangde maramdi result na takone sidi makoina 12 barkanda makoi gi PC du moi metric ta first division faure 60 chale adoi tari ma imphal tamu dagi 80 jala boy targadi we appreciate their mindset ko moi gi mindset to koina appreciate to we ado khoi sida 60% satkiba 65% satkiba na 60 da dum 100 pa targadi madu akoi yamna fruitful oi haina lawde unnecessary da madu paisa hundo kone ne lawi so atopa khoi gi asoba factor amal lei khoina jo ID Maroine 11 12 tamba satra singsi anamana coaching class ima compulsory moi coaching class ma chali adagi khoigi engineering thaba medical thaba sigi facilities ifal da na khare handle lai na ui Kakching District adagi atopa ifal na taba adi district ma tadi amna wat point ni ado sigi factors na kaya mo important joy adagi satra gi punchi da su sigi coaching toba adagi sigi line chalo basna moi kaya mo difference lai ui moi na Sengna hargadi akhoi class 12 si lor kanda magi chaning wa line si sida satkhidoi aduna class 12 si lor matungda moina main oina angang singna hojik leriba angang singna pami si medical line da satpa ma engineering line da satpa ma ani si moina yam target tawi chume akhoi gi imphal lomda akhoi gi institute khara da medical gi adagi engineering gi special coaching pi ado akhoi gi hairiba akhoi gi district sida koi leriba school sing sina secondary school sing sina masi provide tawdi ngamte adubo koi school gi oinadi hanak 11 tamakpa kambu sidagi hauraga akoi medical gi thabada koi gi moi gi hangiba question nature kari kari mayam si khang khomgat le haraga lairik mayam ama koi collection tawre haraga koi special oina medical pamba singna medical gi engineering pamba se kambu ni engineering gi akoi paikhatpa hanaki chahidagi hausi haina koi ojasing akoi meeting famgre aduga hausu horani aduga 12 kidi akoi soidana tawgani hek yarpo matamdagi akoi horani haibagi kaino decision lower lere aduga satra amada akoi class 11 12 si quite maru oiba matam oi maramdi kaino di magi future gi career si
11 12 sin decide tawdini 10 di only foundation gatani ad masida coaching tawba haragade akoi coaching ji amarom da chutau tawdrasu yai hoi class 11 12 sida coaching tawdrasu yai adubu coaching pamba mina coaching adum tawjabada akoi adum appreciate tawi aduga sengna haragade akoi sida tamiba Kakching district ta tamiba satra sing sidi akoi kare atare awa pana akoi gi care di lower su khare wat pa adum manina akoi gi ngasai gi coaching si tharagadi larika pani hain khanba aduna coaching si gi koiti thiba aduna coaching si compulsory gi mong da laksilakba aduna parents sing na khali sima ayuk tak tuition amani chalagadi nungdang onam da tuition amani chalagadi horen larik soiduna pagani interest laini kali ko chatraga na ma mayum da lai matam ma na lai hangdo par larigadi problem leitre aduna ta bida mari kali ko tuition sataba taragadi mama na bana hoduna amada amada koi ber thama mayam chakhi gada ba adum budagi kannabagi da mukta tuition thaba su adum yaudabdi nate aduga tuition si akoi class 11 12 pass tawnabi da mukta coaching class kai ge si thodona darkar oida brain khalli masana bu pajaragadi aduga khangtaba mayam du oja da oja sigi subject sigi swai area si khangde haina hamgala kan oja khudimna loing welcome tawani aduga magi problem du solve tawiragadi masi coaching tawdrasu yai haina ai ri modari thamningi adubu ayamdi loing tawnai tawnari si kari gana ba factor amuk su lei masana yumda paning bagi keno si feeling si akoi leitaba duna ozai manak ta khara naknaragadi ozana kitang motivate tawrpaga de khara taksilakpaduga khara hena pabagi pot amasu leire de akoina pi ba council na pi ba khoi section hobagi matam siga losilakpagi matam siga am khatteli adi khoi manipur da di sengna akoina khoi gi holiday keno da yaudaba schedule da yaudaba khoi gi men manta da ba suti map laksilakpa yaw aduna khoi syllabus si deeply khoi chatharaga khoi losin basu kitang di wai aduna khoina araiba area sing sina kar sum samma salakanda mapung phana adi cover to se khoi gi cover di tawraga su khoina pame ba potu di yaurta kanda di tuition na sida ding sai shuti habdi layer only sunday ga ta shuti tha doini aduna adu kanda di khoina tha manga taruk ta loina cover to ngamba adu magi point of view de su satra sing sina yamba coaching si adum lai ado za coaching si jana jaibi ado coaching si adu ki matek music si important jo le aduga coaching chatpa dakar oidraga su mayam ji music ti chatnabi amoina coaching si adum leptana challe aduna hojik Kakching district ta su coaching si sugau yautana di ngamgani na khanbi bra natra ojana su coaching si tongana coaching hangdo nangai honari ado coaching chatpa hai basi su sanfam khara di spend to godori ado sida su parents the pressure mo legi dori bani ngamdaba coaching jappa ngamdaba satra su dum khara lairongani na khaliba ado sumaina sigi aidi hoigi coaching si sugau yautadi yabra yadabra aduga coaching si yauba taraga su batau karamna hoigi lehori ba satra ai tare ko anamana mapalam da ka Imphal za khrabani na Manipur mapalam cha ko mai ama yarangani ana lehori ba satra ka maina phugat kani masi coaching si yaudra su yai habasi kainodi hoigi masane yam kanna hona jaraba masane yam kanna paraba adu targa coaching yaudra su ya ado khoi sida lehori ba samda position holder ma kaisi kano da loi chakrani Imphal loi chakrani adagi south lom da sakhiba su khara leire ko moigi Narayan adu da mayam leire adom da engineering gi adagi medically sakhib su leire koi sida lemori ba sing sidi below kanu ne 70% ngata ne 70% and above 80 ga yoga kangbu sidi koi suktam tamdre adu 70% bauda masing yam koi gi name na lai ayam lai si second division 60 gi swaida khara aduna laiba ang sing sigi magi level si yemu tabda makoi si khara koi sona khara sontak leiboina koina ui aduna maram marka da moi si coaching gi amna pamba adu ma pot lei adu koi di as a oja moina coaching si what 11 12 la kan di engineering adi medical la kan di kitang mudi maru oi adu natana ai general line da chachage 12 si marks si ai score tawge har kan di tuition tawdro dum ya bajani adu apoba sing sina ya ma loina chathokraga khoi de lemhori sing sina average ki kangbu loi lemhobani na masada lai paraga i ma wang ni si khangi adu orga so lai paning mati faudi aduna motivational khoi ne motivation gi oba class me am lawi adu moisina karigba mathanda ai lai paragi ga haraga tawrpa matam da de coaching gi thodong darkar or adu medical gumba adagi khoi gi engineering gumba gi chatke haraga di some sort of coaching the train darkar way ni khali
competitive exam gidi coaching ji yautna di khara di wat kane ba ai su khanja ba da khoi school da di satra si khara som na satra su yarong mani khara average ba satra su yarong mani khara haiba satra su yarong mani azadu na ta ko matam da haiba khakta gi ju khalaga ta ko ya de haita ba khakta gi ju khalaga ta ko te maya ta coaching na amuk saigi selected satra khakta mana focus tawge basana committed ojarabani na kidang advance over ta ko matam da aduna su ta ko ni na sum satra singsi adi coaching je dum daka oi mai na additional oiba pot ni coaching si ada aina aigi hana fangiba knowledge dagi kidang upgrade tawjage khara hapsin ge ai paisa khara piraga haiba pot ni na adudi phatabadi oide aduga ai coaching si tawraga ai like swa pa da parkha pass tawrani mark wangna phangani adudi yamthina concept tu di lale adu ai school da taklai ba isana pajari si mathakta aina effort tawba ai fees feesing ji aina effort tawba ngam boi taraga ai coaching lanai coaching ai khara extra lawjage hai matamda adudi akhoi adum appreciate tawbi aduga asagi coaching du tawraga ai parkha mark wangani aduga mai mark adagi pa da su yare habi concept tu yamthin lale amtin soi coaching jina sumna gi tangi kidang support tawba adu mana monda asagi aina 90% ai expect tawren khalasi adudi oja sing sina coaching matam da di ngasai lai kakta su tak panate koine taw akoi gi school gi one site da tamis di motivation gi akoi 5 minutes 10 minutes akoi nti gi ano wari leave ni khangde adagi akoina papa lai tagi akoina quotation guma lokthoga ngang sing da akoina madugi explanation tawba sam na akoi gi you can win have receive karagi like to gi heading the year but winners don't do different things but they do things differently ga haisi akoi explain tawba matam da mo yam excite way aduna akoina nong gi smaina khara sum tawbi matam da di moi gi hana lerami ba dream du dagi adum khara hekte wangkal ai aduna angang si akoi sida lai ba angang sin sina class 12 ki exam da position logani ga haibas moi wakal amta laite moi gi akoina sum yeng adu akoina sum wari ji libi ra kan da akoina sum noi sum ngam gani ngam da leiroi mi khudima loi ngam gani adu kana ki makha poli nang gi makha poli ga da akoina sum tawu da gi di position ga expect to wangang so dum tholai adu maroi da sing matang da ila saning ba se khoi gi maroi na medical gumba da gi engineering coaching ma pa ma tar di Infal Shahar sida anam laibani na khoi ki kano tawjagare ko moi sina khoi ki coaching center du di facility phang no boi tung da mo si Infal da ni khangde na tra top ma palam na chan du le hori ba satra sing si ki mo khoi ki maroi ba khoi ki aim si 12 lo ga kari tawgani ha moi aim anam na kari hoya du ga si achieve tawbang ngam mo si kamai taw moi si khoi engineering pamba satra sing medical pamba satra sing adum yawi adagi ai di engineering su pamde adagi ai kano su medical su pamde ai general line da dum chatke haiba su dum tholai ko adagi ai di masi loraga da ai nursing toraga ai adu tawge adagi khara mana ai masi loraga NDA gumba try tawge ga da adum moi gi tongan ba lei engineering si akoina pami ga na toraga moi kanna honraga koi NIT daga tamgi ba adum leire koi school dagi oina hauji South Korea daga thabuk tawra leiba adigi Ahmedabad ki NIT da computer daga computer engineering lorpa akoi satra adum leire adigi medical for ga medical hauji doctor orga leiba so adum akoi yawgre adu sengna Imphal asomda tawriba potsiga akoi siga haragadi mokhoi gi di aphama ata adi position holder makhai se moina scholarship pishil laga moina khumjil laga taman ba pot am oi bin aphama ta sang pani na maduda knowledge mathang hapsin ba sidi yamna live pot am oi aduga akhoi gi sida laiba average da laiba below average da laiba kambu sing sida akoina akta engineering gi level da medical gi level da hapsiluba haiba pot sidi masidi khara wana dum thoi oja akhoi gi matang sida ina laksaningi ba si akhoi gi lamdam sida leiriba leihoriba satra singi su kanaba oiba adagi mokhoi tungi punsida su kanaba oiba adagi model school ama puthok pe haiga taradi model school si karamba style gi karamba style design tawgani adagi model school singi mission objective kariyagani model school si phai phatte ha be kamaina success criteria ama thamgadra karamba school ama ojana puthok yam phajaba question ni Chinglen gi ko masi khoina higher secondary gi model lama khoina
set up tawba haisi masi kitang lui hoji leiba khoi Kakching gi scenario sida Kakching district gi scenario sida ado masi yam line achieve tawba ngamgani if masidi khoi gi school dugi my governing body committee managing committee with the parents teachers sing sig yam kumna parents sing gi role se khoi yam chaw yaina haijari ba ko akhoi sida sengna haraga di angang sing si kitang chawkal ko kg1 dagina kg2 standard 1 2 swai bodi yam care lorami ado class 6 7 8 yorok padagi di moina care lo bi chang sikar wat rain khali adagi 9 10 yoraga ngang na sana ba sisu ya nung ngai ta ba na moina hai ba even class 10 loraga ai pr da khoina handak se khoina campaign ama chachai pr english school gi 10 pass tar ko kangbu sing sia khoi 11 12 tama khoi ni akana khonage hairaga akhoi campaign ama tawi atawu matam sida ngang sing si parents sing na moi pirak pa moi gi opinion hai taraga di angang da hangi ge haibidi angang si gi magi 11 12 tamba gi magi decision si parents se lo da ba hai tare magi masa du gi apam da loina chatpa aduna akhoi parents sing si gi moi role am chawi haijari ba education da up to 12 pau gi level sida de ado akhoi parents sing si ga adagi mo parents sing si ga akhoi oja sing si ga mo ya amna tie up to da ka wai ado akhoi sida di madu gi kano yam chin wale aduna parents sing si ga akhoi oja sing si ga yam kumna khanaraga nainaraga tanaraga afoba sing du kadai bo puthok pe haibasi munna khanaraga ade akhoi ngam draga su expert sing ko wi tawga akhoi ahanlo model oina aina akhoi gi schools da akhoi gi ai gi mang ngai ta aina mangjaba amakhak lai masi ai gi matam ta ai gi tenure sida ai taw pangthoken khali masi 11 12 si akhoi residential oina pun thamma no pis no pass hostel si girls hostels again boys hostel tawga ani si residential oina thamba aduga moida co curricular activities sing se akhoi loi pangthok ngamgani se numidang gi matam da after dinner da khoi co curricular activity khar happy ai adagi nungchin pharak ta khoi khar happy ai adagi sports ki activity sima khoi lairiba Kakching district le lairiba higher secondary sing siam china nemi ado khoi international player bu puthokre khoi school dagi ado akoina residential oi targeti 24 hours akhoi ge loina matam da di moide tukan be activity personality development to bi ai adagi mama tawi ai masigumba mayam ama masi aina first kano waina ai residential si 11 12 si masi ai khwadi pamjaba pot amane ado ji ujana su yam phajaba point ban bikre co curricular activities and sports ha phaje ado ai hojiki akhoi gi chanari ba akhoi gi academic race sidadi tasen haimu matam 11 12 sidadi ko the sports di su yaw tabani haina ado haina mane chume singne masi akhoi parents sing da I cha doctor or engineer or ga ekta success erni haiba pot mayam ama khannei samna khoi gi say engineer or ga civil services sang ko mayam ama company ne thabak torome mayam ama toromaga civil services sang ko mayam ama I sum yegi adu sai gi medical officer mo oiraga I ekta life si success ni haiba yade madam di atopa ma general line chalaga ma phd toroga adagi ma professor ga oidana khotna adagi hai ba mayam ama khoi tawu ya ba mayam legre sidi hojik ti chawkala bina khoi career counseling gi trainee mana tawu ya ba line si mapayem legre aduna mana pamjaba line du chalaka mai palakan madu success ka udoi ni ai medical pass tawre engineering IIT khalle haraga ai success obrate adi moigi oina di success oijaraga su atopa lemhori mayam du su mai mana pamjaba trade se akhoi football player afaba mayam lei akhoi school da su hojik ji class 11 tam national player ma lei my international thak the trial yaurore adu ma hojik honari adu sumaina moida so khoina encouragement pi matam da ngasagi engineering pass tawba adagi medical pass tawba kangbu duna khoina mi oida hek masing tha ba aduga atopa da leiriba kangbu sing group sing sina khoina masing tha da si jo khoi yam soigani aduna aina hajening budi co curricular activities si adugi matik important way aduna masi khoi school sing da khoi am thina wale maram de khoi matam leitaba oina mayam si khoi gi kano da mark wangbagi khoi gi kano si grade of the oh icha khiba aduna khoi angang sing si competition to mutam na isa yamai ba ngang tholai adagi magic international level da thakta haiba angang magic ka toy akhoi angak pani ma kai tambino gara masanda internet to nei na bani ga na sumaina phawba ya angang si am tholai adagi
drama yam haiba asam thina haiba ga kappa ga se mapi ga taraga kappa sigumba si adu yam yauri adu adagi sanam konaba yam phaba mayam si yawi adu koi khadi wat le tar co curricular activities Kakching district ke rate all Manipur gi wani city khadu wat all Manipur da income da all over India da wat len khale khoi sum kano atopa residential da demu si bol ka wa hita wanga nampu da bol ka hon ba isei sak ba hita wanga nampu da ma to hon ba adu ba sam rain mix up tor ka da ding sai mo da personality development da yam kan ba phang ba hita re ko da yam phajai adu aroi boy ne oja da laksan ni basi sigumba school si I suppose kudam oina haibada engineering natraga medical coaching institute imphal la laire the satra si imphal la kok tharaga ma do tamanba kai kai aduga model school si adum topa school jaga da khar lai rumgani moina kok tamanba kai kai hoina Kakching district hairaga khoi lamdam sida laire miyo simsina kai maram da gina khoina lamdam sida linkit padaka hoye ne khali basi school sina kari influence le pa society sida society da kyam kana pro pa aduga maroi na khoi school sin linkana ba hona ba stakeholders kana kana mo gi thodang kari no maroi na school si ka society ke relationship kari hoye ne chome yam phajaba point ne hoji ki si akhoi na kari gomba akhoi gi school Kakching district sida apope school khara ek lakh mu tamda angang singna imphal tamakanda moina expect to pot to adum haidi phar hena phagi basu ya aduga 90% di samana ne loi ko samane aduga competition si moine khitang wang imphal da adu akhoine kari gumba Kakching sida top school khara akhoina puthukpa ngam taragadi parents in the huge amount of money financial capacity am help tawne na loi maram di akhoi gi atai gi school gi di mogi fee structure kari kari si ai thodona ai khangjadra akhoi gi school gi da panjarabada akhoi gi admission da 5000 gumbagi 6000 gumbagi sahi amagi then thagi monthly fees 700 adoi taragadi 10000 ama hairsi fees da adagi magi ming chenbagi 6000 ama 16000 adai magi atopa lairik laisu leibagi lising kun kunthra sina khoi oe hairba adubu aina sum thengajabada aigi manaba aigi colleagues singi masa si mohi imphal taman kana thama dal palising kunmari kunmanga thai adwaina hek tamai adu kanda di chahi medadi adu ki mati gyang re aduna akoi ista school apawa school develop to darkar oi competition yang wangan darkar oi adai oja sing sisu akoi kare ta re ko kara ka thokpa ma changi adu private school da lai moja sing si de yamba adum dedication di adum wanga bani atopa gi yeng na mu tam dadi adu sidagi henjina khar kanna prepare oja su yam kana preparation to darkar oi adi akoi engineering gi moina pami pot ko adagi medical gi la kan dadi oja sing sisu ano ba yam knowledge update to ba haitare ko knowledge update to ba yawi maram da khoi na master tam kan da su ten ten ta ba hoji class 12 ta chemistry da yausil le adu akhoi di ten ta pot to khoi source to thiraga khoi nainar kan da angang sing da muk tai adagi akhoi na thibu phangdraga di mu chalaga professor mayam unaraga moidagi notes collect to ba adagi moina ta kwa haibirak pa mayam do khoi na angang sing da transfer to ba si film da tawi aduna Kakching da khoi yamna top oiba school amadi ai darkar oi maram di kaino di parents sing khoi gi di low sing uraga adagi thabak shuraga ayamba angang sing sitaban badina imphal lupa lakh ani hum chat ki dabdo sital policy yang kai hum puda angang quality laina puthokpa ngamgani ani khali ngamsu ngamni aduga daibak thi badi khoi na semjage na khan bangang sing si asumda loina chat khebase sina maram warkan da khoi da achwa ningan na ba ma adu bauda khoi sidagi khoi makada solena le angang sing sibodi even second division gi angang sing even 70 above pukul ai na ba ala hojikti akoina motivation tawdagi even sometimes adi angang khara da akoina hojik motivation tawdam phasu phaba angang se dum yarom me yaur kana ma position a hope tawda dum yauri akoi ngamna bo honari ko sinena thamjading si aduna masina achaw hom bam la kani Kakching district ta leriba akoi parents sing da haidare ko maram ni kaino de moina asumda achoba amount ama moina thiu godoini adu kala kadoini da khoi sidadi lupa tara phi hengat pa pangang ang nei paisa hengal adu na imphal le borganda lising ko ma thigadam ni ko tre thigadam ni fu thigadam ni haibadi karemta koi
without any hesitation hekta thiyeba khenere maramdi mai masadu farning be ne khoi khangeba ko aduga madugi productivity do mo khoi chu apet calculate tawreba adu akhoi sida putholai siga moida putholai akhoi di akhoi ne hena wangna puthoi in lojari ne maramdi ason manga ma first division gi level da pukhlak pais adu moisu first division da pass oi banga du 80 da pukhlak tar ga de akhoi appreciate tawgane ba adu makti oitieba seng na harga se unnecessary da paisa mangan bane na illowe ba yam aduna akhoi Kakching district ko aidai khanjabade Kakching district ki leiba situation je atopa district ta chodum chawangna si style je leram do mali except Imphal city na tan ko aduna masi batang ai kanom tang panjage sida akhoi hojikti akhoi school ji loina akhoi school link khalaga di satra sing si khomjelaga school link khalaga di paisa pai hai jima concept sama loi leina re ado akhoi gi school siga mayam ga khena bade kaino de akhoi di management committee haiba ma lei sina run tawrakanda masidi ki la iba income yam lai school su oi akhoi si ramde akhoi development sa akhoi amta tawba ngamde a whole lotion de gi problem lai ri adagi akhoi ground singa pangam de gi international thak ta sem gi plan bo akhoi lei adu kaimta ngamde paikhat ba jiban akhoi chahi ma de lai ba sam amount kharij na akhoi na pa me ba panam ji pangto pangam de aduna akhoi gi kare aitare akhoi sida akhoi na school ji akhoi school lama akhoi na kano tawgi sem gi matam da sem bai ji kamai sem gani hai matam da parents sing siga yamna akhoi understanding ama lerga adu moi private lanai private linkhali ba kangbu sing gi di lupa lakh ani hum piraga lei ga hai ba akhoi jum tare chumi wala le bi khangre adu mana lei ri satra duna heng position yaurang matam da satra mayam thomjila khadoi ne adu na maram mai income generate tawdoi ne ba adu akhoi gi di sida lai ba income sing si akhoi kanam ta gi phurkhau jang bana tem development mai thadra khadoi ne ba khenabas ani sumai lei adna akhoi gi committee ga tawraga akhoi gi linkat pa school ni akhoi pe Padma Ratna English school se aduga one man body nate one man body si di mana oja si tolop si semning ga pining ga yam pining ga pi ba yai pining dre tok pa yai tan thoning ga tan tok pa yai siu ba khara di laigani aduga akhoi gi satra sing si lairaga moina aphoba ba yam si lairaga aphoba ma akhoi position holder tara thamada akhoi position holder tara se akhoi 12 tara bo gi hon ngam ne akhoi school da tamalati tamade adu akhoi di 65 ki area da laiba angang sing si 80 70 da puklak pai si akhoi gi di chobo success amane ne lawe yam nungai je oja akhoi gi Kakching district si da su tungda ko oja na khanjaba model school ni katpang ngam bo ishinu aduga akhoi gi atopa laiba school sing si su phagla bo ishinu aduga akhoi gi laiba parents amadi atopa stakeholder me am su ai gi wakhan da so ina cooperate bibi ka dia ina khalle matang asida akhoi gi interview si losin jarage Naorem Britain bu hanna akhoi gi interview si yawba gi tabuk ta hanna thagat thank you Chinglen